Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi amuk laubirasi Tingkhanggi Leirang humfunipan subatangka asomda ansusu phone tu thamlaga magi kada tafing chansilai ahen badu lansin liuda wari sana mapi chadum taraga kaptuna lerami ansusu tapna changsilakduna ahen bagi manakta fami ahen badu mamitu uirum tauraga ansuda yenkhalai khonjel do phairi ansu nabungse ngasidi fazana ngawri yu thaklaga afaga sadana lansin liusu wakallana khanjinde jamna dum khandoi phamlambadu fukhawgalaga ansu nabungi tumphamse fazana sembiram phibam sida kari thauraga yumda hanba yararoi hoima lansin liusu chatkhre ansu so henbada amuktang yenglamlaga phamungdu phat kanthoi aduga kangkhal du tharaga kangjongdenaba fazana yapsinbi Ansuna tauribadu ahen bisumuni yengi ansusu kangkhal yapsilibadu loiraga mamaidu fat leithokduna ahen bada wahay amata hairamdana chatke tawi ahen bana ansugi makutu khangfa farai ansusu mamaidu leithorai ahen basu ansubu khangching silaga magi manakta famhalli aduga masa pumba ansuda onsilaga yam thamoi sokna pau tamjarai ansu nabung singasidi thamoi se lising thokna kairi aina nushina khanma makhaisu loina kainare ngasidi dachogoi teimagasu aigi wata bidana aibu hungdoklamnaga yumda thadoktuna chatkre ansudo ahen bagi manakta mikup ama fawa leningdrabani adubu ahen bagi wada tabada kaino da nangna harisibo da ansu aina harise asengbani dachogna amuk khanna changlaknarodaba yumduda aibu amuk hanjulukhidro hanjuloi aigi madusu mathamoidu pensanu khangde ngasidi loina khangi ansu nanamasu khangi ma aigi dama kemta khanba nupi nate aina chelase haibabu ma na yade aigi waraba mikupsida ma aigi tung ilakpa ngamde masu loirabani ansudo ahen bana angel palakpaduda mapidu tap tarai ahen ba uki trapakhatpagi mapidu lotna taithoi adubu wahaya mata khumde ahen bagi laibakta kitang soklibaduda tapna nalaga dada si kamaina soklino sawning mandana gari class ta waisin mani kokta soklaga dada gi ningba thungladro dada nang yu thakli se kaigino ahen ba sungauri ansuda yenglaga makha tarai yu thaklaga isha ithanta nungai bana phare ima su phattabada number 1 ni baba su magi nupi dugi matung shum ili moi amata nushidi moi na soi nushiramloi adubu asi hairaga ahen badu ansugi makokta nan tharaga nokmi ichandi nushida aigi dama yamwabi se ichan khaktani nangsu dada nushidra hayo ansu nangsu aibu nushida bro ansudo handakti kappadu khangjin bangamdre hi tawradina ahen bade yenglaga lalat tawraga khumlai nungsi aisu dada nungsi ahen badu masadu gyan menta dana nofet tawraga aduneba nangsu ai nungsi riduni aisu dachogai teimagadi nungsi aduga ko nanamada aina yamna nungsi bani mana jensi yadaba ma aina bai tawrabani indom jana chatlaga yadi ai sidoina tumlage imdaga hanjilo nuida leradoni good night machan asi hairamlaga ahen badu gyan menta dana phamungda longna tumthaki ansudi ahen bagi matawdu yengba ngamde makhut ani duna mamaidu khumjillaga hi kapi aduga khoko na khokdure tumleba ahen bada yenglaga wakhalda sukhali dada nangdi dumaina wakhal waraga leiba pakchedi nangdi nokmi tawraga leibaduna pakchabani dada na waraga dada na mittagi pi tabase ai yengba ngamdi aigi oiba phanglaroi khanglasu nafamdagi lapthoknaba kanna hotnarasu dada nangse nungshiganu yadrise kaigino ansudu mapidu fatfat taithoklaga hayengmak ai chalaga inamada haizarugani dada ga inamaga soidana thungna hangani dada ga apamba thungangani thamoyani khangnana nungshinaba noinidi kainaba yaroi Wakasi kaladuna khambina bakana leita tarakliba mapidu taithoklaga phamlibadu fukhawgatli
ꯑꯍꯦꯟꯕꯒꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯀꯥꯡꯈꯜꯗꯨ ꯐꯖꯅ ꯌꯦꯞꯁꯤꯟꯕꯤꯔꯝꯂꯒ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯦ꯫ ꯑꯟꯁꯨ ꯍꯣꯏꯗ ꯂꯩꯔꯦ꯫ ꯔꯥꯁꯤ ꯂꯥꯛꯇꯨꯅ ꯑꯍꯦꯟꯕꯕꯨ ꯊꯦꯝꯃꯤ꯫ ꯑꯍꯦꯟꯕꯗꯨ ꯔꯥꯁꯤꯒꯤ ꯋꯥ ꯇꯥꯗꯦ, ꯊꯧꯁꯥꯗꯅ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯔꯥꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯟꯗꯣꯁꯨ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝꯗ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯋꯥꯈꯜꯗꯨ ꯈꯪꯁꯣꯛ ꯁꯣꯛꯏ꯫ ꯑꯌꯨꯛꯇꯨ ꯆꯠꯀꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯃꯃꯧ ꯀꯧꯕ ꯁꯨꯅꯤꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯔꯥꯁꯤꯒ ꯅꯟꯗꯣꯒꯗꯨ ꯐꯝꯃꯤ꯫ ꯅꯟꯗꯣꯗꯨ ꯊꯣꯡꯅꯥꯎꯂꯣꯝꯗ ꯃꯀꯣꯛꯇꯨ ꯆꯦꯞꯂꯞ ꯇꯧꯔꯒ ꯁꯅꯥ ꯍꯣꯏ, ꯂꯥꯏꯖ ꯍꯣꯏꯗꯤ ꯁꯨꯅꯤꯜ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯦꯟꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯆꯥ ꯃꯈꯩ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯇꯥꯆꯧ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯅꯥꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯇꯥꯆꯧ, ꯃꯧꯗꯤ ꯃꯟꯗꯣꯝꯆꯥꯒ ꯏꯁꯩ ꯇꯝꯕ ꯆꯠꯈꯤ꯫ ꯃꯟꯗꯣꯝꯆꯥꯒ ꯏꯁꯩ ꯇꯝꯕ ꯆꯠꯈ꯭ꯔꯤꯕ? ꯐꯔꯦ, ꯃꯧꯗꯨ ꯂꯩꯇ꯭ꯔꯁꯨ ꯁꯅꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ꯫ ꯃꯥꯁꯨ ꯉꯁꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯀꯅꯤꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯇꯥꯆꯧ꯫ ꯁꯨꯅꯤꯜꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯟꯗꯣꯗꯨ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯨ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯐꯝꯃꯤ꯫ ꯔꯥꯁꯤꯅ ꯊꯥꯈꯤꯕ ꯃꯍꯩꯗꯨ ꯄꯥꯟꯕ ꯍꯧꯔꯛꯄꯒꯤ ꯅꯟꯗꯣꯁꯨ ꯃꯍꯧꯁꯥꯒꯨꯝ ꯔꯥꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯍꯦꯛ ꯀꯛꯊꯠꯄꯗꯨ ꯍꯟꯗꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯁꯨꯅꯤꯜꯒ ꯄꯨꯟꯁꯤꯕꯒꯁꯨ ꯊꯣꯔꯛꯏ꯫ ꯔꯥꯁꯤꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯇꯦꯟꯁꯟ ꯈꯪꯀꯥ ꯀꯥꯈ꯭ꯔꯦ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯟꯗꯣ ꯂꯥꯛꯏꯗꯨꯒꯤ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯁꯨꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯔꯥꯛꯄꯤꯗ ꯅꯃꯧ ꯅꯨꯄꯤ ꯁꯤꯟꯅꯈꯤꯅꯨꯀꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯅꯟꯗꯣꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯁꯅꯥ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯥꯁꯤꯁꯨ ꯀꯞꯂꯤ ꯀꯞꯂꯤ꯫ ꯁꯅꯥ, ꯅꯅꯥꯎ ꯍꯦꯟꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯎ ꯌꯥꯗꯦ꯫ ꯅꯣꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯅꯄꯥꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯁꯅꯥ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯕꯤ ꯈꯨꯝꯂꯛꯏ꯫ ꯕꯕꯥ, ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ, ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯔꯣꯏ, ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯍꯜꯂꯨ꯫ ꯂꯥꯏꯖꯕꯨ ꯊꯦꯝꯂꯒ ꯌꯨꯝꯗ ꯄꯨꯔꯝꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯕꯕꯥꯒꯤ ꯃꯆꯥꯅꯤ꯫ ꯕꯕꯥꯒꯤꯗꯃꯛꯇꯗꯤ ꯅꯆꯥꯅꯤꯅ ꯆꯤꯡꯆꯥꯎꯒꯨꯝꯅ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯅꯟꯗꯣꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈꯤ꯫ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕ ꯋꯥ, ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯍꯣꯡꯒꯟꯗꯕ, ꯃꯆꯤꯡ ꯐꯠꯇꯕ ꯃꯥꯒꯤ ꯃꯆꯥ ꯄꯨꯟꯁꯤꯕꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯍꯣꯡꯗꯣꯛꯂꯔꯣꯏꯗꯕ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯅꯟꯗꯣꯁꯨ ꯈꯪꯏ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤꯗꯨꯅ ꯊꯧꯗꯣꯛꯈꯤꯕꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯥꯁꯤꯗꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯅ ꯃꯆꯤꯟꯗꯨ ꯄꯦꯊꯣꯛꯂꯒ ꯂꯩ꯫ ꯁꯨꯅꯤꯜꯗꯨ ꯔꯥꯁꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯟꯗꯣꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯥꯎꯔꯤꯕꯒꯤꯅꯤ꯫ ꯁꯥꯎꯕ ꯐꯔꯒ ꯑꯩꯅ ꯁꯅꯥꯒ ꯃꯧꯒ ꯌꯨꯝꯗꯨꯗ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ꯫ ꯅꯟꯗꯣꯁꯨ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯁꯥꯎꯏꯁꯦ ꯁꯥꯎꯐꯝ ꯊꯣꯛꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯧꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯇꯧꯒꯗꯕ? ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯏꯔꯝꯕꯒꯤ ꯋꯥꯐꯝꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯤꯗꯨꯁꯨ ꯑꯇꯩ ꯅꯠꯇꯦ, ꯏꯕꯥꯏꯒꯤ ꯃꯆꯥꯅꯤ꯫ ꯅꯤꯁꯥ ꯆꯥꯕꯒꯤ ꯃꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯅꯤ꯫ ꯑꯩꯁꯨ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯥꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯄꯨꯟꯁꯤꯒꯤ ꯆꯪꯅꯔꯒꯨꯝꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯔꯥꯁꯤꯁꯨ ꯃꯔꯛ ꯊꯠꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯔꯥꯁꯇꯣ ꯃꯥꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅꯁꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯤ꯫ ꯌꯨꯝꯗꯁꯨ ꯇꯥꯆꯧꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯄꯨꯜꯂꯒ ꯐꯨꯔꯤꯅꯤ꯫ ꯃꯔꯥꯜ ꯂꯩꯔꯝꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯗꯣ ꯍꯥꯠꯄꯃꯛꯇꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅꯤ, ꯅꯇꯩꯃꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯔꯦꯅ ꯃꯤꯕꯨ ꯍꯥꯠꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯨꯅꯤꯜꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯅꯟꯗꯣꯒ ꯔꯥꯁꯤꯒ ꯆꯞ ꯃꯥꯟꯅꯈꯤꯕꯗꯨꯗ ꯋꯥ ꯉꯥꯡꯒꯗꯕꯁꯨ ꯇꯜꯂꯤ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯁꯅꯥꯕꯨ ꯑꯃꯨꯛꯇ ꯊꯦꯝꯃꯨ꯫ ꯏꯆꯥ ꯃꯈꯩ ꯑꯃꯠꯇ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯏꯃꯧ ꯂꯥꯏꯖꯗ ꯊꯦꯝꯒꯗꯧꯕꯅꯤ꯫ ꯃꯥꯅ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯒꯗꯕꯅꯤ꯫ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕ ꯃꯇꯩꯃ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯆꯪꯂꯛꯑꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯩꯁꯦ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ꯫ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯅꯐꯥꯎ ꯍꯥꯏꯔꯛꯏ꯫ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯕ ꯃꯌꯥꯝꯅꯤ꯫ ꯍꯦꯟꯕꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯁꯨꯅꯤꯜ꯫ ꯇꯥꯆꯧ, ꯑꯍꯦꯟꯕꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯦꯟꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤꯗ꯫ ꯁꯥꯎꯕ ꯐꯔꯒ ꯌꯨꯝꯗꯨꯗ ꯆꯪꯂꯛꯀꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯁꯅꯥꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯋꯥꯅꯤ꯫
mi sinaba yaba thogdokni chummi Sunil aduk sathiba igi chado sauningba kaya phatharibani kanagumba amagi imungda thoklamlabadi magi rasto jail changba natraga siramba yabani ani dugi wari du rasi su I kabada loirabani adubu matang duda wa ngang bayadabagi tumina laibani phare icha makhaina mapa ibu arokre imaudo luna tawbiyu Sunil nang sanabu thimjilu nando du kapli hairakpani tacho moi baba kapana kanaroi nasado sum sokchilakani yumdan hanbana pharani kaglapna hairakliba rasi gi wadu tabada Sunil du nando da khangyengi nando na tumina laibadu da Sunil su mayambada ngakni yengi ashumna ani du paileta mayumda hankhre ani du hek chatkibaga Sunil du machinda ngakna solhauri itaima nang nangam basingamida tasau sisu hanaga mana khidrene macha mamoksi ningthina themgi khandi itaima gi wada sum ilaga leine khangre hojik matam se gyan ga tadre asomda punsi basu ansu hoidala e ahen badu ansugi kada gyanyam tana sofa duda sangna tumlaga TV yenglaga leirami punsi ba changlakpadu ubada khangpre khangi tumlambadu fukhawgalaga mamai du nantharaga phami punsi bas changshila e ahen magi manakta famtharaduna tablap haira e phone off thami se kaigino ahen badu tablap khumna e phone kai khre da jo punsiba ahen bagi maukhuri du da haipet kon boy kari oi tawraga nang imda hanjindri kaigino nangona nisha chawana kanana haige nangai wish tabro asi hairaga punsiba du ahen bagi laibak tu da kinna thili mahau sawi rabadi ahen badu harau mayam baga laknadana magi karan du tawduna machin mana jaja noklidabani adubu ngasidi mong hada tumina famlaga leibadu ubada punsiba du amuk sunu ngaitre ahen bagi mamai du da ngahak tumini yengduna lei ngahak yeglangba matung ahen bagi ngakshamda kolli thadokduna lengjingda lenggon biduna nungshina kaurai ahen basnuma mittagi mapidu tap taraduna yumda chalo ahen madu mapidu fatfat taithoklaga tablap khumlai tacho ai su Bangalore da laage noiga mari leina da yumda ai thanta leiba ngamloi tacho asi hairaga ahen badu punsibada konsilai angang machagumna tawrakliba matawdida punsibadu mamittagi mapidu thingba ngamde khajaida chenthara ahen basu hi tuna hairai tacho ai soikre ai matungda yu amukhana thaaru ai nahan makhai noksinaraga khangbane khangbugi pangal leitre tacho ai kokse uba ngamdadana yu thakibani tacho ai gi mase asuk yamna phatrise kaigino punsibadu ahen bagi makoktuda nantharaga matungda tawba yade ngihak sawningbagi pangangang bawani kaidobagi yumduda changloidino matam khra leiraga laktini nang saisu natai masu leitrabanina yumda ngangang lamani baba su masangamde haibani ahen ba nang yumda chatlo nangi thabak tusu chatnabato baba ma thayam sarabani tacho ai changaro ai gi maduga leminaba ngamloi tacho na yumduda khong thangjinba henba aina haiba wada nangna tadribis karigino ahen bagi wada loidringaida punsibadu ahen babu kolibadu khangtha thadoraktuna saurak hairakpani ahen basu khangpre khangi punsibasu laukhai laukhatluraga nungai tramale taptharai ahen bagi makutu pairaga henba haiba wada khrakhatana se nang leibagini aina natai mathanamlaga chatpa ngamlibase nahangi thawdoktuna loikini haibagi wa leite tungda mayam tholakibase natai mabu cheksina seno nang yumda chalo henba ngasigi numita nang yumda hek chatraba aiga nanga mari tatnarabani tacho sana thengine lansinluna thongjin miyadagi hairakpani kapminaramba anidu mapidu fatfat taithoknaraga mamaidu leithoknai punsibadu sakfamdu sat oli nokmi hoindomcha ansu yudine kanano ma unaruni na chatkibani punsibadu fukhawgalaga ahen bagi lengjumduda pop tharaga henba natai mesenogo phone ama leiraga yumda leiraga call taro natai magisu number ama selabani tachau chaluki ahen madu mamai du lekhatlaga punsibada yenglaga hoi dacho punsibadu prapap thokla lansiluda mu ansilaga indomcha chaluki ko hoi phajana chaluko
Punsibadu chakre ahenbadu makut aniduna mamaydu khumjilaga matasana sofadura longna tumthai lansindu sho ahenbagi manakta changsilaktuna henba chak chathoklaslaw ahenbadu leiriba fibamdu hongdokte tablap khumlai Indomcha ai cha hoji chaningde ansula aga punna chaminarage college ta sunate adu ngangduna gari machadu thauruga kadai di yokrabno khangde lansindu gi wadu tashilude tablapna kaurai Indomcha kari hainingi henba ai horendi yumda chatlage hoine chatlune itaido masa ngamde haridu nungaitine ahenbadu makha tarakte lansindu shu kadudagi tapna thokre Laiza hoisi sai tamba loiraduna yumda halai rumda prap changlai punsiba leiramdabaduda ngasi punsiba chatkadabadu khangning ningsinglai begtagi phone du lakthoklaga yengi punsibagi miss call aniga SMS amaga lerami Laiza su dismiss to padabi pungdu haifit yengi pung tara taramdore yam thuna call tawshuli phone du satkidre off hairi wakhal nungaitana nakungdagi phone du tapna thangdaraktuna SMS tu hangduktuna pai Laiza dada chalu khiyeko jackson lermuko SMS tu paraga Laiza tu kagya koibadu yenglaga mamittagi mapidu taithoklaga nungaitana phamung machidu ranga hapfamlaga manglaga lei ngaiak phamlaba matung chak thongdabadu khangning ningsinglai phamlambadu fuk hogalaga masadu pakhatna makhada hatho thukumlai isai tambadu laisembaga chatlubani ayuk ngana chatpa oibagi cha fawa thakpa nangdana chatpani aduna halakpaga cha hana thaknaba honai Laizana changakpada cha thaklaga lerambaduda Laiza su makokta haifet koplaga haifet koithoktuna memthoigi manakte changsilaga Indomcha chak toi thongge memthoidu mamaidu fatlai thoraktuna yare ai sum thongjage nang ngasai tamlak paisaido orai rujo Laiza du memthoigi manakta kharaga changsilaga memthoina pariba compactuda tap pairaga yani Indomcha chak loraga muk chatusidi memthoidu khanglaw lawrai Yaroi mi Laiza nangbo ai thongge haraga Laisembadu khangpre khangi ani duda ngakni yenglaga kaino chak thongbu munarisina Chocho Indomcha tawge chak si thaklaga ne ngahak potharaga muk chatui ima wa hanya ponti isai tamba haise yam wa khrajani Indomcha ngasi ta kangi Laiza su laisemda haifet yenglaga ikaina khonjel du tablap hairi wadi Indomcha ai sum memthoido mukasi lawrai hai isai ora rijo haraga sumnang laga lehi chalo dana Indomcha chaklo raga kobirake laisemba su nokmi as aikoi magi khonda asidi mauga mihun pai thokpa tare khangde ngangno mauna dingam hangum sikoi ma Laiza su khangpre khangi memthoida tingak kengduna lei memthoini yamanda dana Laiza du chakumdagi thokre laisemba du nokmi Ima kamai tawge isai tamba chatpadu nungai bro memthoidu makhut o masawa tawrai nungaikre nungairamni aina somda gari manungda noi ngaibada pran tharamdore as aikoi Laiza ne isai do saklaga jagoi ga haife sara pasini ne onthokna phajakre hayeng stage mathaktaga sakpado aidi housing mapu yenglai phajabani nupi hana yengu yadaba aikoi kengbo hoi Laiza gi khonjal da tuthari ni kaino sana chatkibase nungaiti Laiza su nungairamloi amado isai orai kengba chatkibagi kappaga lerambasu kanana khangbano haina sana gi Laiza se yamna phari nangina kamdawduri noi baba hoi tharaklagi haikrodana haikrodawni moi mabungduna faijilaga hekleidana masu bagal lawbado ngamda leire yam kuina ngaigadaba oiragana kok chensila odana nupa onthokna thokidri he nangsu Mamagi wadu tabada laisembadu chadu khanga hai memthoidu laisembada yenglaga karino nupi thinaba haraga cha harisibo imana nupa thokte haibduda haribani kuiraro aikoi nupa thoni namu nupi yadrasu thanglagi tapura dawni puro mawani changdana ne seba amuk tohonge laisembadu fukhogalaga tohonge ima Horen nungthildi kengmana haiba driver duga chatminaro Laiza ningthina senauko amado katu karani mana Bangalore da lerasu sida tawriba mayamse ma loi khangbani foot hekta fauzulak te jani
Ningthouja ai yauringayda imaugi matuna masokpa yaponteda. Babado chak chaba halakari. Imai hotel chalukhi ko. Hoi hoi. Aikhoidi pung ani nangnaba isai tamba chattoini ko. Magi driver do pung ani nangnaba laona haikro. Laisemba chu chatna khumlami. Hoi hoi haikrage. Laisemba satkre Ningthouja sur tabo tadaboi machinda isaidu ngangna chaktu thongi. Laije su somda kada ngasai tamlakpa isaidu kanna sakli. Sunildu thabak ama chatluraga hanjalakpani. Laijana isai sakpadu tabada mangolda chaplepi manadu thangatlaga laijagi isaidu taraga makokto haifet nomlaga. Khonjal fawdi fajain he aigi mose. Date 5 sidi moigi isaido mamangda famlaga yengthoke. Moi function gadu hobadagi loiba fawdi yauge. Wahai si haina chakumda changla Sunildu Ningthouja khabaiduna pena lenba saraga mayek su sengdaba mathong maram khangdaba isaidu nganglaga leirambadu ubada Sunildu khangnongno I. Ningthouja su khangpre khangi masadu ipa pakhatna. Kari khunok chanokno makhoi baba aidi khangpre tum khangure ne. Sunildi nok na dining chair ama chingthoklaga phamladuna. Nangi monda khunungaido hek nokningakwa. Ngasi khak isai tamba chaluraga chakhumda pena delaga lerambatuda isa khangda nokiba khangaudrini. Ningthouja makhutuna chinba mapadura thamlaga. Sit kyam kana hairakano moi baba mau tardi kaijegi tumina leru chak thiraklage. Thiro ai chak chathoklagane tamu tamgiro chatkadabani. Ningthouja chak tu thina aikhoi su pungani nangnaba isai tamba mu chattoini. Chalu Imause wakal nungai taba yaba nati thokliba thodok-siga khitata mabungning nungsikhitoribani. Nangna tawriba sumaina ne iteimaduna tawramladi kayam nungai ni. Tachauga iteimagasu ngasai laami. Ningthouja chaktu Sunilgi mamangda thamlaga. Iteidubu masa nungairabro. Nungaiba natida macha momo goba laklamnibani. Wakal nara khangde masado yam soksili. Iteimaduna marolama gyan taba sariba. Tachau na marol ama nomagi adhamara chukhalaiba marak ama khara pharami haujikna kainoma tawkhre. Sanaga thengna khibro iche dubu mamai dui kaiba khangkidrene moiga thengna hodabase yam phakre masaktu yengningdi. Sunildu chaktu chana Sanaga thengna khibani point nganglamnaga chatkredana. Ado tachau se nahan khaigi iman mandaba mongami tawtawini. Nahan makhaidi aikhoigi mangda iteimagi wase phatphat kakpani. Adubu handaki matangsidadi iteimada wahai ama phawa haiba tadi. Macha mambongsi inthina themnaudana yanaba mongda kausilaga loinagedi haidadana. Ahal loiraklakansida lan thumda mihoraga leradi pumnamak mangba tabani. Ichinsina haireroina khanbase hekta ngamde. Haurakpadagi loinaduna laklaba wakhaldo khajikta phawa hanba kauba leiti. Mina phatlaroi haina phatradi upai leiti duni. Maraksida tachauna iteimadari wa ama phawa haiba ngamdaba makhai macha singidamakta thamoi lemon oibadunadi kadaidagi oiba yagadagido sanasu inkol ama leini na tarise yam pharabani. Magi rasaido hatoklaga phagadabani pumnamakse mana thuganbani misi mina yaradi iche su gyan tarani. Rasna dugumba khungthangdo thangba ngamla ibado aikhoi iteimana maududa yengba mit yengnani. Mama noina gyan tataba ma leiri rasto hatokhiba ngami adubu Rasni hek phatta nungda thokpada phana lalasu mama mapado tumina leithokloi ihau tawrakani. Adudagi kari maramgi hatlibanu thigalakani laije sokani imung manung loina chenarani karida fajafam lei. Rasni imung manung oiramjadi phaba itei mohogi mi oibanina adugini mayamna tumin leinarise. Sana na iteimada wahai ama phaba haidabi asauba kaya phatharaga leirisina ahenbagi khallagani. Phatribi iteimase henbagidi mamani lak yaningdrabasu ima haisidi hekti yaraktabani. Maira saido kulisu chamali makhong namadi saruti haibani adusu aikhoina phubagi nate mapana pulaga fuyena haibani. Ibaiduga anthokna khenakre ibaidudi mirolon bani. As khangde tawrise sanase athwaidi nungairamlaroi. Nungaifam thokte adubu aikhoina nungainaba honabigadabani. Asigi wari stokse ngasise yam thengkrabani maudo chaklamramani kauraga chaminaro. Hoi moi ba chabiramu ai laijamta kaurukhigi. Asumna Ningthouja laijabu kauba chatkre Sunil su chak chahauri. Nungthilgi pung ahumuk taba dwaida ansudu ahenbana lairiba kaduda tafing chensilai ahenbadu ngasai leikiba fibamdudagi machi lengdri ansudu ahenbana tumliba sofadugi mamangda chapleplaga. Dada
Dadao ahen badu khangpre khangi mamit tu tapna pangthore I pishum da sukchilaga Kaino khangini saktibi Ansuda ahen bagi makutu pairaga chingi Kanano malai yengu lao Ahen badi mama oibai ningdina ansugi makutu fatkan thoklaga Yenglose ai sarokani ko chalo yare nanga yengnaru Ansudo ahen bagi makutu amuka su pairaga La omidada nangni thathazaru da mini haiba Ahen badu machi lengde ansuda saurapna yenglai ahen bagi mitengduda ansu sauna ahen bagi makutu khangtha thadoklaga machindu baithoktuna surprise utke tobase yadabaneba Machinda murum solaga ansudu thoki ahen basu pishumdu sukchilaga makutuna mamit aniduda thamlaga Angang chei jaduni ngasi Minute animuk leiraga ahen bagi makutu kanano amana tapna pairi Dada Handakti ahen badu sauningoi kari oi misaktu iyeng yengdabi fukhogalaga makutu thangatlaga Namaiduda Angel su hana leplamiba mafamdudagi khitang chathoklaga makutu khalaga Dada ai ni Ahen badu makutu thaba ngamde Angel oirambaduda ingangai mamitu khujilaga Angel da ngakna yenglaga Angel Mamaidu thongnau lomda fat leithorai thongjin mayada ansudu lotna yenglambadu ahen bana yenglakpaduda omkhatliba pirang singdu chentharakke tawrakpaduda ahen ba udanaba pakhatna thongdu satingjili aduga mamaidu fat leithoklaga thongduda makok tungaraga makhutuna machindu mensilaga tumina kaplaga wakhalda sahaizari Dada ngasidi ina menjel gana koyani nusi panthongi ominaroko